ꯍꯧꯈꯤꯕ ꯅꯣꯚꯦꯝꯕꯔ 16ꯇ ꯗꯤꯜꯂꯤꯗ ꯆꯠꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯄꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯥꯎꯃꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯑꯔꯤꯕ ꯂꯥꯜꯍꯧ ꯂꯨꯞ ꯑꯃꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯉꯝꯍꯟꯈꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯣꯔꯊ ꯏꯁꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯑꯇꯩ ꯂꯥꯜꯍꯧ ꯂꯨꯞꯁꯤꯡꯁꯨ ꯄꯤꯁꯀꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯄꯤꯜ ꯇꯧꯈꯤ꯫ Manipur Myanmar Meeting bagi hantar chapter 60 years. Adu masanti gilam bida porpong amba. Korena masjid yang sauna guide to biba Bharat ye tu gumba Honorable Prime Minister Modi ji ye tu Honorable Indian Home Minister Amit Shah ji. Pasien lagi Manipur ki Myanmar ki site ki madi sarkar ki galit Myanmar ki site ki kata chari. Adu yang maru ini Manipur ki Myanmar ki support atra kadi hai na posye koi lama moy. Adu loine na mok dai riba adu malup tu bi organization tu bi Ubasing, waktu kita memang pun maksud Manipur memang site lagi, itu kalau सरकार की साइट लगी, किसा की साइट लगी मुझे appreciate ताऊरी, welcome ताऊरी, अदुगा सुमाई ना, लाइब्रेरी में memang pun शांति की लंबी सलाहकार नहीं आना इन तब मणिपुर में, आना इन तब भारत में वो इन्हें बहुत ना पता, महाता ना मतें पंग view है